ꯉꯁꯤꯁꯦ ꯇꯥꯡ 5ꯅꯦꯕꯀꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯇꯥꯛꯄꯤꯔꯛꯄ ꯑꯣꯖꯥꯗꯣ ꯑꯗꯨꯏ ꯃꯅꯥꯛꯇ ꯆꯧꯁꯦꯅ ꯑꯩꯈꯣꯏꯁꯦ ꯍꯥꯏꯅꯔꯦꯕꯀꯣ ꯑꯗꯣ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯃꯣꯏꯁꯦ ꯉꯥꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯋꯥꯔꯦꯕꯀꯣ ꯏꯃꯥꯟꯅꯕ ꯑꯇꯩꯁꯤꯡꯁꯦ ꯂꯥꯛꯅꯗꯕ ꯑꯗꯣ ꯉꯥꯏꯕꯁꯦ ꯋꯥꯕꯁꯦ ꯏꯕꯥꯅꯤꯁꯤꯅ ꯅꯝꯕꯣꯜ ꯆꯤꯡꯃꯥꯡꯗ ꯂꯩꯕꯗꯣ ꯕꯤꯔꯌꯥꯅꯤꯁꯦ ꯆꯥꯔꯁꯦꯅ ꯍꯥꯞꯁꯦ ꯆꯥꯔꯦꯕꯀꯣ ꯂꯨꯄꯥ 50ꯁꯦ ꯉꯥꯏꯌꯦꯕ ꯏꯃꯥꯟꯅꯕ ꯑꯅꯤ ꯂꯥꯛꯑꯦ ꯀꯣꯜ ꯇꯧꯔꯛꯑꯦꯕ ꯃꯕꯥꯅꯤ ꯍꯥꯏꯐꯦꯠ ꯎꯅꯔꯦ ꯑꯗꯒꯤ ꯑꯅꯤꯃꯨꯛ ꯋꯥꯠꯂꯤ ꯑꯍꯨꯝꯃꯨꯛ ꯋꯥꯠꯂꯤꯑꯕ ꯉꯥꯏꯔꯦꯕ ꯃꯣꯏꯁꯦ ꯑꯃꯨꯛ ꯑꯗꯒꯤ ꯀꯦꯛꯁꯦ ꯉꯁꯥꯏ ꯀꯦꯖꯤ ꯍꯥꯞꯀꯦ ꯍꯥꯏꯔꯝꯕꯅꯦꯕ ꯑꯗ ꯑꯃꯁꯤꯅ ꯃꯄꯨꯝ ꯄꯨ ꯂꯥꯛꯑꯦ ꯀꯦꯖꯤ ꯑꯃ ꯄꯨ ꯂꯥꯛꯑꯦꯕ ꯑꯩꯈꯣꯏꯗꯤ ꯑꯍꯥꯟꯕꯗ ꯑꯅꯤ ꯁꯨꯔꯛꯇꯣꯏꯁꯦ ꯀꯩꯅꯣ ꯁꯤꯅꯦꯕ ꯑꯗꯨꯒ ꯈꯔ ꯆꯥꯎ ꯂꯩꯔꯝꯃꯦꯀꯣ ꯀꯦꯖꯤ ꯑꯃ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏꯗꯤ ꯂꯝꯕꯤ ꯊꯧꯔꯛꯑꯦꯕꯀꯣ ꯊꯦꯡꯉꯦ ꯉꯟꯅ ꯆꯠꯀꯦ ꯍꯣꯠꯅꯕꯅꯦ ꯊꯦꯡꯉꯦꯕ ꯉꯥꯏꯅꯉꯥꯏꯗ ꯊꯦꯡꯉꯦ ꯑꯗ ꯂꯝꯕꯤ ꯊꯧꯔꯛꯄꯁꯦ ꯁꯥꯔꯁꯤ ꯑꯇꯣꯞꯄꯗ ꯆꯠꯅꯤ ꯑꯃꯨꯛ ꯇꯧ ꯂꯩꯔꯝꯃꯦꯕ ꯑꯩꯈꯣꯏꯅ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯔꯦ ꯁꯥꯔ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯂꯥꯛꯑꯦ ꯈꯣꯠꯂꯦ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯒꯦ ꯇꯧꯕꯅꯤ ꯌꯥꯗ꯭ꯔꯦꯕꯀꯣ ꯍꯣꯏ ꯑꯗꯨꯗꯤ ꯁꯥꯔꯅ ꯍꯣꯏ ꯐꯔꯦ ꯆꯪꯉꯛꯑꯣ ꯑꯗꯨꯗꯤ ꯍꯥꯏꯔꯦ ꯑꯩꯈꯣꯏꯁꯦ ꯊꯧꯖꯤꯜꯂꯛꯑꯦ ꯁꯥꯔꯒꯤ ꯃꯅꯥꯛꯇ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯪꯉꯛꯑꯀꯥꯟꯗ ꯏꯕꯣꯛꯀꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯦꯕꯀꯣ ꯑꯗꯩ ꯃꯦꯗꯥꯝꯗꯣ ꯆꯥꯛ ꯊꯣꯡ ꯂꯩꯔꯝꯃꯦ ꯏꯕꯣꯛꯀꯤ ꯑꯗꯒꯤ ꯑꯩꯈꯣꯏꯁꯦ ꯃꯊꯛꯇ ꯍꯥꯏꯐꯦꯠ ꯀꯥꯈꯠꯂꯛꯑꯦꯀꯣ ꯑꯉꯥꯡꯈꯩ ꯂꯩꯕꯗꯣ ꯃꯊꯛꯇ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏꯒꯤꯁꯦ ꯉꯥꯛꯇꯪ ꯐꯝꯃꯦ ꯁꯥꯔꯁꯤ ꯉꯥꯏꯕ ꯑꯣꯏꯅꯀꯣ ꯁꯥꯔꯁꯦ ꯀꯥꯈꯠꯂꯛꯑꯀꯥꯟꯗ ꯑꯉꯥꯡꯈꯩꯁꯤꯗ ꯖꯨꯅꯤꯌꯔꯈꯩꯁꯤꯗ ꯐꯥꯒꯤꯒ ꯇꯧꯗꯅ ꯈꯣꯠꯇꯅ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯔꯦ ꯑꯩꯈꯣꯏ ꯁꯥꯔꯒ ꯑꯩꯈꯣꯏꯒ ꯀꯞꯄ ꯑꯩꯒꯤ ꯇꯤꯆꯔꯁ ꯅꯨꯃꯤꯠꯇ ꯃꯥꯏ ꯕꯥꯔꯗꯦ ꯍꯥꯏꯕ ꯃꯥꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯇꯨꯗ ꯃꯣꯏꯅ ꯕꯥꯔꯗꯦ ꯇꯧꯕꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯦ ꯀꯦꯛ ꯀꯛꯑꯦꯕꯀꯣ ꯁꯥꯔꯅ ꯀꯦꯛ ꯀꯛꯑꯀꯥꯟꯗ ꯃꯊꯪ ꯑꯩꯈꯣꯏꯁꯦ ꯏꯟꯕꯤꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯁꯥꯔꯁꯦ ꯃꯁꯥ ꯉꯝꯗꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯏꯜꯂꯔꯣꯏꯁꯦꯅ ꯏꯟꯗ꯭ꯔꯦꯕꯀꯣ ꯑꯃꯃꯝ ꯏꯜꯂ ꯇꯣꯛꯑꯦꯕ ꯑꯗꯩ ꯁꯥꯔꯁꯦ ꯂꯣꯛ ꯊꯨꯡꯉꯦꯅ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯁꯥꯔꯅ ꯉꯥꯛꯇꯪ ꯂꯩꯔꯀꯥꯟꯗ ꯁꯥꯔꯅ ꯑꯉꯥꯡꯒꯤꯁꯤꯗ ꯍꯥꯏꯕꯗꯤ ꯑꯦꯛꯖꯥꯝ ꯊꯥꯗꯣꯔꯤꯕ ꯑꯉꯥꯡꯈꯩꯁꯤꯗ ꯑꯦꯗꯚꯥꯏꯁ ꯀꯩꯅꯣ ꯅꯣꯏꯅ ꯂꯩꯔꯛꯄꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯔ ꯄꯤꯔꯝꯃꯣ ꯑꯗꯩꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯑꯦꯗꯚꯥꯏꯁ ꯈꯔ ꯄꯤꯔꯝꯃꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯃꯊꯪ ꯑꯩꯈꯣই ꯇꯔꯨꯛꯁꯦ ꯃꯊꯪ ꯂꯦꯞꯈꯠꯂꯀꯥꯟꯗ ꯊꯣꯛꯑꯀꯥꯟꯗ ꯑꯦꯗꯚꯥꯏꯁ ꯄꯤꯔꯦꯕ ꯏꯃꯥꯟꯅꯕ ꯑꯇꯩꯅ ꯄꯤꯕ ꯑꯦꯗꯚꯥꯏꯁꯇꯣ ꯑꯗꯨ ꯇꯣꯛꯑꯁꯦꯕꯀꯣ ꯑꯩꯅ ꯄꯤꯕꯗꯣ ꯃꯇꯦꯡ ꯑꯃ ꯇꯥꯃꯤꯟꯅꯔꯁꯦ ꯑꯗꯨ ꯃꯣꯏꯒꯤ ꯁꯥꯃꯅꯤꯁꯤꯅ ꯀꯔꯤ ꯁꯥꯇ꯭ꯔꯁꯦ ꯃꯥꯔꯛ ꯅꯦꯝ ꯇꯥꯔꯒꯗꯤ ꯁꯦꯛꯁꯟ ꯀꯩꯅꯣꯁꯤꯗ ꯑꯦꯁꯤꯗ ꯍꯣꯡꯒꯅꯤ ꯍꯥꯏꯌꯦꯕ ꯑꯦꯁꯦ ꯍꯩꯇꯕ ꯉꯥꯎꯁꯟꯅꯕ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏ ꯇꯥꯔꯦ ꯆꯥꯅꯤ ꯅꯪꯁꯨ ꯌꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯁꯦ ꯑꯗꯨꯗ ꯈꯔ ꯉꯥꯎꯁꯟꯅꯕ ꯅꯠꯇꯕ ꯂꯥꯏꯔꯤꯛꯁꯦ ꯄꯥꯍꯧꯗ꯭ꯔꯦꯕ ꯑꯗ ꯑꯩꯁꯦ ꯍꯣꯡꯉꯦꯕꯀꯣ ꯑꯗ ꯏꯃꯥꯟꯅꯕ ꯈꯔ ꯃꯅꯤꯡꯗ ꯐꯝꯃꯤ ꯃꯣꯏꯁꯦ ꯈꯔ ꯂꯥꯡꯉꯦꯕ ꯑꯗ ꯑꯩꯁꯦ ꯐꯝꯕꯁꯤꯗ ꯄꯔꯥꯗꯤ ꯇꯥꯍꯧꯗ꯭ꯔꯦ ꯃꯣꯏ ꯂꯥꯡꯃꯟꯗꯅ ꯃꯣꯏ ꯃꯌꯥꯝ ꯂꯥꯡꯃꯟꯗꯅ ꯑꯗꯩꯗꯤ ꯁꯥꯟꯅꯣꯔꯤꯅ ꯍꯪꯉꯛꯄꯁꯤꯗ ꯑꯩꯁꯦ ꯈꯪꯗ꯭ꯔꯦꯕ ꯑꯗꯩꯗꯤ ꯁꯥꯔ ꯁ꯭ꯋꯥꯏꯗꯤ ꯌꯧꯈ꯭ꯔꯕꯅꯤ ꯀꯥꯏ ꯍꯥꯏꯖꯔꯛꯑꯦ ꯑꯗꯩꯗꯤ ꯁꯥꯔꯅ ꯑꯗꯨꯗꯤ ꯂꯥꯜꯂꯤꯅꯦ ꯈꯣꯠꯂꯦ ꯇꯧꯔꯒ ꯐꯨꯔꯦꯕ ꯑꯩꯁꯦ ꯌꯥꯝ ꯈꯜꯂꯦ ꯁꯥꯟꯅꯣꯔꯤꯅ ꯐꯨꯔꯤꯁꯦ ꯑꯩꯁꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯑꯩꯅ ꯌꯥꯝꯅ ꯇꯥꯛꯄꯗ ꯅꯨꯡꯉꯥꯏ ꯈꯟꯖꯕ ꯑꯣꯖꯥꯁꯤꯅ ꯐꯨꯔꯛꯄꯗꯤ ꯅꯨꯡꯉꯥꯏꯖꯗꯦꯕꯀꯣ ꯑꯗꯩꯗꯤ ꯑꯩꯅ ꯈꯜꯂꯦ ꯑꯁ ꯏꯁꯤꯗꯗꯤ ꯁꯨꯡꯂꯩ ꯍꯦꯛ ꯂꯩꯔꯔꯣꯏ ꯕꯤꯗ ꯆꯠꯈ꯭ꯔꯒꯦ ꯁꯤꯅꯦꯕ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯃꯃꯥꯡꯗ ꯏꯃꯥꯟꯅꯕꯁꯤꯡꯗ ꯐꯝꯃꯤꯟꯅꯗ꯭ꯔꯦꯕ ꯐꯥꯁ ꯕꯦꯟꯁꯇ ꯐꯝꯃꯦꯕ ꯃꯊꯪꯗꯒꯤꯗꯤ ꯚꯥꯏ ꯅꯣꯏꯒ ꯄꯨꯜꯂꯔꯣꯏꯒꯦ ꯑꯩ ꯅꯣꯏ ꯅꯨꯡꯉꯥꯏꯇꯕꯩ ꯅꯠꯇꯦ ꯑꯩ ꯂꯥꯏꯔꯤꯛꯇꯣ ꯇꯥꯗ꯭ꯔꯦ ꯍꯥꯏꯌꯦꯕ ꯑꯗꯩ ꯑꯩꯁꯦ ꯐꯥꯁ ꯕꯦꯟꯁꯇ ꯐꯝꯃꯦ ꯑꯗꯩꯗꯤ ꯁꯥꯟꯅꯔꯣꯏ ꯅꯣꯏꯅ ꯇꯥꯛꯄ ꯈꯣꯠꯄ ꯑꯇꯩ ꯑꯣꯖꯥ ꯃꯌꯥꯝ ꯇꯥꯛꯄ ꯂꯣꯏ ꯇꯥꯔꯦꯕꯀꯣ ꯑꯗꯩ ꯑꯩꯁꯦ ꯃꯥꯔꯛꯁꯦ ꯈꯔ ꯋꯥꯡꯈꯠꯂꯛꯑꯀꯥꯟꯗ ꯁꯦꯛꯁꯟ ꯕꯤꯁꯤꯗ ꯍꯥꯟꯅ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯣꯡꯖꯜꯂꯛꯑꯦꯕ ꯑꯗꯩꯗꯤ ꯍꯥꯟꯅ ꯏꯃꯥꯟꯅꯕꯁꯤꯡꯗꯤ ꯂꯣꯏꯅꯕꯗ ꯂꯣꯏ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯑꯅꯧꯕ ꯃꯐꯝ ꯍꯣꯡꯕꯁꯦ ꯁꯨꯡ ꯅꯨꯡꯉꯥꯏꯇꯕꯅꯤꯀꯣ ꯑꯗ ꯁꯥꯔꯅ ꯋꯥꯔꯤ ꯃꯈꯜ ꯑꯅꯧ ꯂꯤꯌꯦ ꯅꯣꯏ 11 ꯀꯥꯔꯛꯑꯒ 12 ꯀꯥꯔꯛꯑꯒ ꯑꯗꯨ ꯊꯦꯡꯅꯔꯛꯀꯅꯤ ꯑꯗꯨꯒꯤ ꯋꯥꯔꯤ ꯊꯦꯡꯅꯔꯛꯀꯅꯤ ꯃꯈꯜ ꯂꯤꯌꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗ ꯃꯇꯝꯗ ꯑꯩꯅ ꯈꯜꯂꯦ ꯁꯥꯔꯒꯤ ꯕꯣꯔꯗꯤꯡ ꯇꯧꯔꯗꯤ ꯑꯩꯁꯦ ꯂꯩꯒꯦ ꯍꯥꯏꯅ ꯈꯜꯂꯦꯕꯀꯣ ꯑꯗꯣ ꯂꯩꯁꯨ ꯂꯩ ꯑꯗꯣ ꯈꯔꯗꯤ ꯊꯦꯡꯅ ꯂꯩꯌꯦꯕꯀꯣ ꯑꯩꯁꯦ ꯌꯥꯝ ꯅꯣꯏꯒꯤ ꯁꯤꯗ ꯂꯩꯕ ꯕ꯭ꯔꯗꯔ ꯃꯌꯥꯝꯁꯤꯒꯗꯤꯀꯣ ꯂꯩꯃꯤꯟꯅꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯣꯏꯗꯤ ꯈꯔ ꯉꯟꯅ ꯂꯩꯈ꯭ꯔꯦꯕ ꯑꯩꯗꯤꯈꯔ ꯊꯦꯡꯅ ꯂꯥꯛꯑꯦꯕꯀꯣ ꯊꯥ 3 ꯂꯩꯍꯧꯋꯦ ꯑꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯅ ꯆꯪꯕ ꯀꯥꯟꯗ ꯃꯣꯏꯗꯤ ꯀꯥꯔꯟ ꯇꯧꯕꯗꯤ ꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯩꯗꯤ ꯑꯍꯤꯡꯁꯤꯗꯅꯦ ꯍꯧꯒꯠꯂꯒꯅꯦ ꯆꯥꯛ ꯂꯥꯝꯃꯦ ꯀꯥꯟꯗꯅꯦ ꯁꯪꯒꯣꯝ ꯄꯨꯕ ꯑꯃ ꯄꯨꯊꯣꯛꯑꯒꯅꯦ ꯆꯐꯨꯒꯗꯤ ꯑꯣꯠꯂꯦꯕ ꯀꯥꯔꯟ ꯌꯥꯝ ꯇꯧꯋꯦꯕ ꯑꯗꯩꯗꯤ ꯑꯍꯤꯡꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯦ ꯁꯥꯔꯅ ꯄꯨꯡ 12:30 ꯂꯥꯏꯔꯤꯛ ꯄꯥꯍꯜꯂꯦꯕ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯋꯥꯗꯅꯕꯅꯦ ꯁꯥꯔꯅ ꯁꯤꯗꯩꯗ ꯑꯃ ꯏꯁꯩ ꯑꯃ ꯊꯥꯗꯣꯏꯅꯦ ꯑꯃ ꯀꯩꯅꯣꯝ ꯍꯥꯏꯇꯥꯔꯦ ꯀꯥꯎꯔꯦꯅꯦ ꯊꯥꯕꯨꯡ ꯆꯣꯏꯕꯤꯁꯨ ꯀꯩꯅꯣꯝ ꯃꯄꯥꯅ ꯃꯆꯥ ꯅꯨꯡꯁꯤꯕꯩ ꯁꯛꯄꯗꯣ ꯑꯗꯨꯒꯗꯤ ꯊꯥꯔꯒ ꯇꯥꯍꯜꯂꯦꯕ ꯑꯗꯩ ꯍꯧꯅꯕꯅꯤ ꯀꯥꯏꯅ ꯃꯛꯀꯁꯤꯗꯀꯣ ꯍꯥꯞꯆꯤꯜꯂꯒ ꯊꯥꯔꯦꯕ ꯊꯥꯕꯁꯤꯗꯀꯣ ꯑꯗꯩꯗꯤ ꯅꯨꯡꯉꯥꯏꯌꯦ ꯑꯗꯩꯗꯤ ꯃꯌꯥꯝꯁꯦ ꯇꯨꯝꯖꯔꯒ ꯅꯣꯏꯁꯤ ꯗꯥꯏꯔꯦꯛ ꯏꯄꯣꯂꯣ ꯍꯥꯏ ꯑꯩꯈꯣꯏꯁꯦ ꯈꯔ ꯊꯦꯡ ꯄꯥꯎꯗꯅꯦ ꯏꯆꯥ ꯅꯣꯏꯕꯨ ꯊꯦꯡꯉꯤꯅꯦ ꯆꯪꯉꯣꯅꯦ ꯀꯥꯏꯅ ꯁꯥꯏꯅ ꯆꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯆꯪꯉꯛꯑꯅꯦꯕꯀꯣ ꯆꯪꯉꯛꯑꯗꯤ ꯑꯗꯨꯝ ꯀꯥꯔꯟ ꯇꯧꯋꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯃꯇꯝꯗꯨꯗꯤ ꯖꯤꯡꯒ ꯂꯣꯏ ꯈꯥꯏ ꯁꯨꯃꯥꯏꯅ ꯁꯥꯗꯦꯕꯀꯣ ꯖꯤꯡꯒ ꯂꯣꯏ ꯈꯥꯏꯁꯦ ꯄꯨꯂꯞ ꯑꯁꯇ꯭ꯔꯁꯦ ꯄꯨꯂꯞ ꯇꯨꯃꯤꯟꯅꯩ ꯑꯣꯖꯥꯒꯀꯣ ꯑꯗ ꯁꯥꯔꯒꯁꯦ ꯑꯩꯒꯗꯤ ꯊꯪꯅꯩꯌꯦꯕ ꯑꯗ ꯑꯩꯈꯣꯏ ꯃꯥꯅ ꯂꯥꯛꯑꯝꯕꯒꯤ ꯆꯅꯥ ꯈꯔ ꯄꯤꯔꯝꯕ ꯍꯥꯏꯇꯥꯔꯦ ꯍꯋꯥꯏꯒ ꯑꯗꯩꯗꯤ ꯑꯩ ꯆꯥꯅꯤꯡꯕ ꯂꯣꯏꯔꯕ ꯍꯥꯏꯇꯥꯔꯦ ꯁꯥꯒ ꯇꯨꯃꯤꯟꯅꯕ ꯁꯥꯏꯕꯗꯤ ꯌꯥꯔꯣꯏꯗꯕ ꯃꯈꯣꯏꯁꯦ ꯊꯣꯛꯀꯗꯧꯔꯤꯕ ꯑꯗ ꯂꯟꯆꯦꯞꯄ ꯂꯥꯛꯅꯕꯁꯦ ꯃꯕꯥꯅꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯑꯩ ꯅꯥꯀꯟꯗ ꯇꯨꯝꯃꯦꯕ ꯁ꯭ꯋꯥꯏ ꯅꯥꯀꯟꯗ ꯁꯥꯅ ꯁꯣꯝ ꯅꯥꯀꯟꯗ ꯇꯨꯝꯗꯣꯏꯁꯦ ꯑꯗ ꯑꯩꯁꯦ
มากันข้าผมพันมาเลยนะข้าผมพันเลยตัวมินนั่นก็เลยนั่นก็จะกันใช่ดูดูยาเดี๋ยวมันคนช่วยผมใช่นะก็น่าเรามีใช้ดิโว้ยใช่ไอ้เดี๋ยวถ้าก็ชนะที่ไหนयार तुम ठीक है बनी क्या तो है हमको छाए होगा मुझको तो ना नो भी छाए वो क्या कुछ तो है ना हाइजल ले होगा छाए लंगवान में नहीं है ले छाए दे यार लंगवान में यार लंगवान चौक सीने ये ना लंगवान में छाए वो कुछ नहीं कुछ ना कर नहींไอ้haijel di kan ada dia saya ai dia pas santu nikah itu dia mana santu dia itu tuh hai kalau nuara cara ya itu saya gua mau 사들에 그냥 누가이 좋아. 또 뭐이게 나간다 덕분 진가 기계제 소디로래 봐. 아주 이런 한도 야요. 또 아이디 뭐다가 나달라 내가 강대 그냥 누가이 거잖아요. 그래디 뭐이 통을 다 공할 거 그래서 거잖아. 또 아이디 강대. 그래디 앞에 사이남 잡으데 뭐던데 거 하와이 통가 돼. अतः मोम यंग तो इन चा जाय बा अदुजु हावयाव दी दे हवाई गम द कनो मरु को दे तरा फान तो बदी हवाई मरु को कोला का थी लगा चा जाय बा मयाम हावी जो केम हाई की को अदि माय पुरक बा बि मामा बान पिरम बा कोई की पेरेंट्स पिरम बा माय की सपोर्टिंग के येना पुजा आ जाय अदि तरंगम ने सपोर्ट याव दे बाय नंग की दो खिदा चा के हाय ने बा दे आइना हाय बा आई जा को मान मंगी पिरम ने बा मंगी साव याव अरे ऐना बाई जा तो का मरु हम तंग साव को है कोई बाई मरु हम तंग नि क्या सु वो लो रे बा सांग को दाई मरु नि खाम जाम या बु का माई जाई ꯑꯩꯅ ꯄꯤꯕ ꯑꯦꯗꯚꯥꯏꯁꯁꯦ ꯂꯣꯏꯔꯀꯥꯟꯗ ꯁꯥꯔꯒꯤ ꯑꯦꯗꯚꯥꯏꯁ ꯁꯨꯝ ꯇꯥꯃꯤꯟꯅꯖꯦꯕ ꯑꯗꯣ ꯈꯤꯇꯪꯗꯤ ꯁꯥꯡꯒꯅꯤ ꯃꯌꯥꯝ ꯑꯗꯨ ꯑꯗꯨꯝ ꯇꯥꯃꯤꯟꯅꯔꯁꯤ ꯁꯤꯃ ꯄꯤ ꯇꯥꯏꯀꯣ ꯃꯔꯝꯗꯤ ꯃꯇꯝꯗ ꯇꯨꯝꯃꯤꯗꯣ ꯉꯁꯥꯏ ꯏꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯝꯃꯤꯁꯦ ꯇꯨꯏꯁꯟꯗꯣ ꯋꯥꯅ ꯊꯣꯔꯅꯤ ꯇꯧꯕ ꯂꯣꯏꯔꯀꯥꯟꯗ ꯇꯨꯝꯃꯝꯗꯥꯏꯗꯤ ꯇꯨꯝꯕꯁꯦ ꯁꯨꯡꯇꯥ ꯇꯥꯗꯕꯤ ꯃꯅꯨꯡꯒꯤ ꯑꯁꯇꯔ ꯆꯟꯕ ꯀꯥꯈꯨꯗꯨꯗꯅꯦ ꯍꯦꯛꯇ ꯈꯣꯡ ꯊꯝꯕꯗꯨꯗꯅ ꯇꯧꯔꯤꯁꯦ ꯃꯗꯨꯗ ꯄꯨꯂꯞ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅꯔꯤꯅꯦꯕ ꯑꯗꯨꯒ ꯈꯔ ꯆꯟꯗꯕ ꯀꯥꯡꯕꯨꯗꯨꯅ ꯁꯤ ꯀ꯭ꯂꯥꯁꯔꯨꯝ ꯑꯣꯏꯔꯤꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯐ꯭ꯂꯣꯔꯤꯡ ꯇꯧꯕꯗꯤ ꯍꯦꯛꯇ ꯂꯩꯀꯛ ꯑꯣꯜꯂ ꯍꯥꯡꯉꯒ ꯇꯧꯔꯤꯅꯦꯕꯀꯣ ꯃꯗꯨꯗ ꯑꯩꯈꯣꯏ ꯃꯈꯥꯗꯒ ꯄꯨꯟꯅꯒ ꯄꯔꯤꯡ ꯐꯥꯅ ꯇꯨꯝꯃꯦꯕ ꯐꯥꯕꯩ ꯊꯥꯡꯇꯣꯛꯑ ꯀꯥꯟꯗꯨꯗ ꯇꯨꯝꯕ ꯃꯇꯝꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯇꯝꯗ ꯎꯇꯤꯟ ꯆꯦꯟꯍꯟꯈꯤꯕ ꯇꯥꯟꯅꯕ ꯇꯨꯝꯖꯟꯈꯤꯕ ꯁꯥ ꯎꯇꯤꯟ ꯂꯞꯆꯟꯈ꯭ꯔꯦ ꯍꯦꯛꯇ ꯃꯥꯏꯁꯦ ꯀꯥꯔ ꯆꯠꯈꯤꯕ ꯍꯧꯖꯤꯛꯐꯥꯎ ꯎꯇꯤꯟ ꯍꯥꯞꯄ ꯊꯣꯛꯑꯒ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯕ ꯄꯦꯖꯅꯤ ꯁꯥꯟꯅꯁꯨ ꯌꯥꯝꯅ ꯊꯥꯖꯈꯤꯕ ꯑꯗꯨꯒ ꯄ꯭ꯂꯁ ꯉꯁꯥꯏꯒꯤ ꯍꯥꯏꯕꯁꯨ ꯌꯥꯝ ꯏꯟꯈꯤ ꯅꯣꯏ ꯂꯝ ꯍꯦꯜꯂꯦ ꯍꯥꯏꯔꯒꯁꯨꯀꯣ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯅꯣꯏ ꯌꯥꯝ ꯁꯦꯔꯤꯌꯁꯂꯤ ꯍꯥꯏꯕꯗ ꯅꯣꯏꯒꯤ ꯄꯦꯖ ꯌꯥꯝ ꯏꯟꯈꯤꯕ ꯍꯣꯏ ꯑꯩ ꯑꯗꯨꯝ ꯑꯩꯒꯤ ꯀꯟꯇ꯭ꯔꯣꯜ ꯃꯈꯥꯗ ꯊꯝꯅꯕ ꯍꯣꯠꯅꯕꯗꯗꯤ ꯑꯩꯒꯤ ꯂꯦꯚꯦꯜꯗꯤ ꯑꯗꯨꯝ ꯋꯥꯡꯕ ꯅꯦꯝꯕ ꯑꯗꯨꯝ ꯁꯥꯟꯅꯈꯤꯗꯨꯅꯦ ꯉꯁꯥꯏ ꯏꯆꯥꯅꯨꯄꯥꯅ ꯍꯥꯏꯁꯦ ꯁꯥꯎꯍꯜꯂꯨꯅꯨ ꯁꯥꯎꯕ ꯊꯨꯕꯅꯤ ꯑꯗꯒꯤ ꯇꯞꯄ ꯊꯨꯕꯅꯤ ꯍꯥꯏꯁꯦ ꯑꯩ ꯏꯆꯥꯅꯨꯄꯤꯁꯤꯡ ꯂꯣꯏ ꯈꯪꯉꯕ ꯉꯥꯛꯇꯅꯦꯕ ꯁꯤꯒꯤ ꯄꯣꯁꯠ ꯑꯩꯒꯤ ꯄꯦꯖꯇ ꯂꯩꯕ ꯉꯥꯏꯅ ꯑꯗꯨꯝ ꯈꯪꯕꯅꯦꯕ ꯂꯣꯏꯅ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯅ ꯃꯣꯏꯗ ꯍꯥꯏꯁꯦ ꯑꯗꯨꯅ ꯅꯣꯏꯅꯒ ꯋꯥꯟꯗꯒ ꯊꯥꯕꯗꯣ ꯏꯆꯥꯅꯨꯄꯤꯈꯩ ꯁꯥ ꯅꯣꯔꯦꯡꯒꯤ ꯁꯛꯂꯣꯟꯗꯤ ꯆꯥꯝꯃꯅꯤ ꯁꯥ ꯅꯣꯔꯦꯡꯒꯤ ꯅꯥꯀꯣꯡꯗꯤ ꯐꯛꯂꯥꯡꯗ ꯊꯦꯠꯄꯅꯤ ꯊꯥꯔꯝꯃꯤꯅꯦꯕ ꯑꯁꯦꯡꯕꯗꯤ ꯃꯔꯝꯗꯤ ꯑꯉꯥꯡꯁꯤꯡꯗꯣ ꯃꯣꯏꯅ ꯍꯥꯏꯅꯕꯗ ꯍꯥꯏꯔꯦ ꯑꯩ ꯈꯪꯗꯦꯕ ꯁꯥꯒꯤ ꯅꯥꯀꯣꯡꯗꯤ ꯐꯂꯥꯡꯒ ꯇꯦꯞꯄꯅꯤ ꯍꯦꯛ ꯇꯧꯕꯗ ꯍꯥꯏꯔꯦ ꯑꯩ ꯈꯪꯕ ꯍꯥꯟꯅ ꯑꯗꯣ ꯑꯗꯨꯝ ꯃꯣꯏ ꯑꯗꯨꯝ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯗꯦꯕꯀꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅ ꯇꯧꯔꯤꯌꯦ ꯍꯌꯦꯡ ꯉꯥꯛꯇꯪ ꯌꯦꯡꯕꯗ ꯐꯥꯒꯤꯗ ꯑꯗꯨꯝ ꯑꯦꯗꯚꯥꯏꯁꯇꯣ ꯄꯨꯂꯞ ꯍꯥꯏꯔꯛꯄ ꯑꯗꯨꯅ ꯃꯣꯏꯁꯦ ꯏꯪꯍꯟ ꯉꯛꯄ ꯑꯗꯨꯝ ꯇꯧꯔꯤ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯣꯏ ꯂꯩꯔꯤꯕꯁꯤꯗꯤ ꯐꯖꯅ ꯌꯥꯝ ꯐꯔꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔ ꯍꯣꯏ ꯁꯥꯔꯅ ꯅꯣꯏꯗ ꯑꯩꯅ ꯄꯤꯅꯤꯡꯕ ꯐꯦꯁꯤꯂꯤꯇꯤ ꯃꯌꯥꯝ ꯂꯩꯔꯤ ꯑꯩꯒꯤ ꯗ꯭ꯔꯤꯝꯗꯀꯣ ꯑꯩꯕꯨ ꯃꯇꯝ ꯇꯞꯅ ꯇꯧꯔꯝꯒꯅꯤ ꯑꯗꯨ ꯃꯃꯥꯡꯗ ꯍꯧꯈꯤꯕ ꯐꯦꯁꯁꯤ ꯅꯣꯏꯗ ꯍꯣꯏꯅ ꯅꯣꯏ ꯃꯤꯁꯣꯏꯅ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯌꯥꯝ ꯊꯤꯅ ꯋꯥꯅ ꯍꯧꯈꯤ ꯑꯩ ꯇꯁꯦꯡ ꯅꯨꯡꯁꯤ ꯐꯨꯁꯨ ꯐꯨꯏ ꯆꯩꯁꯨ ꯍꯦꯛꯇ ꯇꯛꯈꯥꯏꯕꯗꯤ ꯇꯦꯁ ꯇꯧꯔꯒ ꯃꯥꯔꯛ ꯐꯪꯗꯕꯒꯤ ꯃꯗꯨꯗ ꯐꯨꯔꯤꯕ ꯂꯥꯎꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯉꯥꯡ ꯅꯣꯡꯃꯇ ꯆꯦꯟꯗꯦ ꯅꯣꯡꯃꯇ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯝꯇ ꯇꯧꯗꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯕ ꯕꯦꯁ ꯑꯣꯏ ꯃꯣꯏꯁꯤꯀꯣ ꯑꯗꯨꯒ ꯄ꯭ꯂꯁ ꯁꯥꯔꯅ ꯃꯣꯏ ꯁꯨꯝꯅ ꯍꯥꯏꯕꯗ ꯌꯥꯝꯅ ꯁꯥꯔꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯕ ꯑꯗꯨꯒꯨꯝꯂꯕ ꯕꯦꯁ ꯑꯣꯏꯈꯤ ꯅꯣꯏꯒꯤ ꯕꯦꯁꯁꯤ ꯊꯥꯗꯣꯛꯄꯥꯟꯗꯗꯤ ꯅꯣꯏ ꯂꯩꯍꯟꯅꯀꯣ ꯁꯥꯔꯗꯁꯨ ꯑꯗꯨꯝ ꯑꯦꯚꯔꯂꯥꯁꯇꯤꯡ ꯑꯗꯨꯝ ꯃꯦꯃꯣꯔꯤ ꯃꯌꯥꯝ ꯂꯩ ꯅꯤꯡꯁꯤꯡꯉꯨꯕꯗꯀꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯂꯩ ꯑꯗꯨꯅ ꯅꯣꯏꯒꯤ ꯕꯦꯁ ꯂꯥꯛꯑꯦ ꯅꯣꯏ ꯕꯦꯁ ꯊꯥꯒꯠꯄ ꯅꯠꯇꯦ ꯕꯦꯁꯀꯤ ꯈꯦꯠꯅꯕ ꯁꯥꯖꯠ ꯂꯤꯆꯠ ꯑꯗꯨꯝ ꯈꯦꯠꯅꯕ ꯂꯩ ꯀꯣ ꯑꯗꯨꯅ ꯍꯧꯈꯤꯕ ꯃꯌꯥꯝꯁꯤꯡ ꯋꯥꯅ ꯍꯣꯠꯅꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤꯗꯤ ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯇꯁꯦꯡꯅ ꯅꯣꯏꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯩ ꯂꯣꯏ ꯑꯗꯨꯝ ꯑꯩ ꯈꯪꯉꯤ ꯑꯗꯨꯝ ꯐꯪꯉꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯗꯨ ꯏꯁꯥꯁꯦ ꯉꯥꯎꯁꯟꯅꯕ ꯐꯩꯁꯟꯅꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯅꯪꯒꯤ ꯂꯥꯏꯐꯀꯤ ꯆꯠꯄ ꯌꯥꯕ ꯈꯨꯗꯤꯡꯃꯛ ꯏꯁꯥꯁꯤꯅ ꯉꯝꯅꯕ ꯍꯣꯠꯅꯔꯤꯕ ꯄꯣꯠꯁꯤꯡꯗꯣ ꯑꯗꯨ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯋꯥꯟꯃꯤꯟꯅꯗꯅ ꯋꯥꯟꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯃꯗꯨꯒꯤ ꯑꯆꯧꯕ ꯈꯨꯗꯣꯜ ꯑꯃꯅꯤꯅ ꯑꯩ ꯈꯜꯂꯤꯀꯣ
ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕꯁꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯕꯁꯤ ꯉꯁꯥꯏꯒꯤ ꯄꯨꯟꯁꯤꯁꯤꯒꯤ ꯚꯦꯂꯨ ꯈꯪꯉꯣꯏ ꯋꯥꯅ ꯑꯩꯈꯣꯏꯅ ꯍꯣꯠꯃꯤꯟꯅꯔ ꯀꯥꯟꯗꯨꯗ ꯉꯁꯥꯏꯒꯤ ꯄ꯭ꯔꯃꯣꯁꯟꯅꯤ ꯍꯥꯏꯅ ꯁꯥꯔꯅꯤ ꯂꯥꯏꯔꯤꯛ ꯄꯥꯍꯜꯂꯝꯗ꯭ꯔꯕ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯅꯣꯂꯦꯖꯁꯤ ꯋꯥꯠꯂꯝꯒꯅꯤ ꯇꯁꯦꯡꯅ ꯄ꯭ꯔꯃꯣꯁꯟ ꯄꯤꯈꯤꯕ ꯒꯨꯝꯗꯨ 12 ꯄꯥꯁ ꯌꯥꯝ ꯇꯧꯗꯕꯅꯤ ꯃꯣꯏꯅ 12 ꯊꯥꯕ ꯒꯨꯝꯁꯦ ꯈꯤꯇꯪ ꯇꯨꯕꯅꯤ ꯇꯨꯏꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯊꯣꯛꯈꯤꯕ ꯑꯉꯥꯡꯁꯤꯡꯗꯤ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ 12ꯇ ꯇꯦꯁꯇ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯐꯦꯟ ꯆꯠꯄꯩ ꯇꯥꯈꯤꯗꯦ ꯑꯗꯨꯒꯤ ꯄꯣꯠꯁꯤ ꯇꯁꯦꯡꯅ ꯃꯣꯏ ꯑꯗꯨꯝ ꯐꯖꯅ ꯍꯣꯠꯅꯈꯤꯕꯅꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯄ꯭ꯔꯃꯣꯁꯟ ꯄꯤꯔꯅꯤ ꯍꯥꯏꯕꯐꯥꯎꯗ ꯇꯦꯁ ꯂꯦꯞꯇꯕꯅꯤꯅ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯀꯤ ꯀꯣꯏꯁꯟ ꯁꯦꯟꯇꯔ ꯃꯣꯏ ꯀꯧꯔ ꯇꯥꯛꯍꯜꯂꯤꯅꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯃꯣꯏꯒꯤ ꯃꯣꯇꯤꯞꯇꯣ ꯆꯦꯟꯖ ꯇꯧꯈꯤꯅꯤꯁꯦ ꯀꯥꯞꯄꯅꯦ ꯑꯩꯉꯣꯟꯗ ꯄꯨꯔꯤꯕ ꯗ꯭ꯔꯤꯝꯗꯤ ꯀꯩꯅꯣꯗ ꯁ꯭ꯀꯨꯜꯒꯤ ꯑꯦꯛꯖꯥꯝꯗ ꯅꯠꯇꯦ ꯃꯤꯇ꯭ꯔꯦ ꯑꯦꯛꯖꯥꯝꯗ ꯅꯠꯇꯦ ꯒ꯭ꯌꯥꯟ ꯇꯥꯔ ꯆꯠꯈꯤꯕꯗꯨꯅꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯗꯨꯒꯨꯝꯕ ꯑꯆꯧꯕ ꯑꯃ ꯂꯩꯔꯀꯥꯟꯗ ꯑꯩꯅ ꯅꯈꯣꯏꯗ ꯀꯟꯅ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯅ ꯐꯨꯕ ꯆꯩꯕꯁꯨ ꯌꯥꯝ ꯌꯥꯎꯈꯤꯀꯣ ꯑꯁꯦꯡꯕꯅꯤ ꯑꯩ ꯅꯤꯡꯁꯤꯡꯕꯗ ꯁꯤꯡꯖꯩꯕꯥꯛꯇꯣ ꯁꯤꯡꯒꯩꯗ ꯂꯩꯔꯒ ꯊꯝꯕ ꯁꯤꯡ ꯆꯠꯂ ꯐꯨꯒ ꯂꯩꯕ तसेंग है सानप मनादूसु याम सौगन तमाना कहीं मई थादोप एग्जाम मा फंगे कहीं मैं फूरबी मा कहीं मई थादोप अंकल सूम होटपा होटल प्रैक्टिस तौरकान बोय अनी लोरब अंकल से प्रैक्टिस तौबद अदो एग्जाम थाबे कौथोक्र हैद्रब होनाजीब कई तौदोना है पेंदब है होनाजरीद रिजल्ट फंगतबुदा एंजाइटी लापा फ्रस्ट्रेशन फटब हेबिट साव थू सावगले मसाने कंट्रोल तौब होने अगर तमीब लाइन से तब बिहेवियर चाहते कईनोद मेडिकल लाइन तमीने सावगलीबे चाहते सेमदोनबदे कन्ना होनरी हजिकी तमनदु फरे ओके अदो सोदना के फरे मतम दम साउ साउ दु नुसीबम तनना आई खंग हाई दि थे खानो खंग गरे हाई ताती है तो हुई थी रोक थी नि मा ओना ना याम नुसीबन लै द वारी से बा अदो समाइना अखै अवाबा नुहाबा मयाम हौ देना नोना सिला तना नोना चाना नाव गइ बना संनि गइ बसिंसुदा थाबि वाको अदो नि pai chayam thagali noisu toina sarbu सही मगी लापा सिदा नोई सु उन सु पापो खंगदि तसेना पा अदु नोई पुन्ना लाए ताब सादा सु नाम छिल्लजु अय याम नुसिबो फावे तसेना रे ओजा बिन पामिसि तसेनि साचिना ममल तांबा पोसै पोरा नि अदु तो हाइबे नता मींस नोई थमोइदा मतम कुइना सही मरी मंगा गेप लेरबा स्टूडेंट ना स्टिल नसि फावदा नोई थमोइदा अयदि मफम बा थमबिबसे मसिगि मक्कदि याम थागली पासोसु थागली दुगा चाजन बोय स्टूडेंट ओइना फंगबगी तमक्तसु याम नुंगार फावी तमतुं तारबदसु ओजाबु हाइबसि बे फाव याते सभी सांग गेम लेबा लेतबगी वानते एकि थमोइदा ओजासि मतम सुपदा सक फंगदसु खुरम फंगदसु थमोइनुदा लाखनोदसु लाखनो फंगदबनि मफम मरमति बोला मते नोदना स्टूडेंट सिंग फेसिल माइ हापसु बोलते को दुना मतम सकदो नाबु मसक खंद सत्वा असि सदि बसमाइना अतो पोजा सिंसु नामना लुना फंगा लेजना मखैना तालपा पौताक सिंसु लखैसु नतारा का लखैना कोइ कोनरिबा लमदुदा हेन संपत्पा माइ पाको होइदना ngasi laibasi thakwana lakpa ngana ekoi amukana sai pati ekoi dum thengna si noi awo ma chakka to si wari ma'am si du sa matam chukta tahan ba ngambo koiro aduga na yettaba aduga last time already na koi ma baba ni to badagani ma baba na haiba imdagani ma koi ya bitaba koi na thamu chukka ta thaba koi koi to ni matam chupada na koi husik sawagani ma baba skolagani ma koi bahut maring sentana ibung dugi masagi gyan loksi mo ha mangan piba adum lo thamai ama maira la koi ibung da koi kai da koi samaj da koi manipur iram da amati ko koi ya koi wal koi ani no koi jaga da koi bang no ko na su ha da